ꯑꯁꯨꯝꯅ ꯎꯅꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯄꯥꯕꯨꯡ꯫ ꯖꯣꯏ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯎꯅꯕ ꯂꯥꯛꯄ ISTBꯒꯤ ꯃꯤꯉꯩꯗꯣ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖ ꯖꯣꯏꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯥꯕꯨꯡ ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯖꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯀꯞꯂꯅꯨ꯫ ꯂꯥꯏꯖꯥ ꯂꯥꯛꯎꯅꯦ ꯅꯪꯁꯨ ꯏꯄꯥ ꯀꯣꯟꯒꯦ꯫ ꯏꯆꯥ ꯑꯐꯕ ꯂꯩꯕ ꯍꯥꯏꯁꯦ ꯁꯤꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯖꯣꯏꯅ ꯊꯥꯖ ꯂꯥꯏꯖꯕꯨ ꯁꯦꯡꯂꯕ ꯃꯄꯥ ꯑꯃꯒꯨꯝꯅ ꯀꯣꯟꯕꯤꯔꯤ꯫ ꯃꯄꯤꯁꯨ ꯁꯤꯟꯊꯔꯤ꯫ ꯖꯣꯏ ꯆꯠꯂꯣ ꯅꯪꯒꯤ ꯗꯥ ꯃꯩꯔꯥꯕꯕꯨ ꯊꯦꯝꯂꯨꯆꯣ꯫ ꯊꯥꯖ ꯂꯥꯏꯖ ꯃꯩꯔꯥꯕꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯊꯥꯖ ꯗꯥ ꯊꯣꯡ ꯍꯥꯡꯉꯣ꯫ ꯊꯣꯡ ꯍꯥꯡꯉꯔꯣꯏꯗ꯭ꯔꯥ? ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯛꯏ꯫ ꯗꯥꯅ ꯊꯣꯡ ꯍꯥꯡꯉꯣꯏꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯅꯤ꯫ ꯊꯥꯖ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯂꯥꯏꯖ ꯊꯥꯖ ꯊꯣꯡ ꯍꯥꯡꯉꯛꯑꯦ꯫ ꯃꯩꯔꯥꯕ ꯊꯣꯡ ꯍꯥꯡꯂꯝꯂꯒ ꯃꯥꯒꯤ ꯕꯦꯠꯇ ꯆꯪꯈꯤ꯫ ꯊꯥꯖ ꯂꯥꯏꯖ ꯆꯪꯉꯛꯏ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ꯫ ꯃꯩꯔꯥꯕ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ 12 ꯂꯣꯏꯔꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯀꯝꯗꯧꯕꯅꯣ? ꯃꯃꯥꯏ ꯃꯣꯟꯗ ꯎꯞꯁꯤꯜꯂꯒ ꯍꯩꯔꯛꯂꯤ꯫ ꯊꯥꯖ ꯑꯥꯗ ꯆꯠꯄꯒꯤꯗꯨꯔꯗ? ꯃꯩꯔꯥꯕ ꯃꯥꯅꯤ ꯑꯥꯗ ꯆꯠꯄꯒꯤꯗꯨꯅꯤ꯫ ꯊꯥꯖ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯅꯣꯟꯊꯩ꯫ ꯍꯣꯏꯗ ꯑꯩ ꯆꯠꯂꯒꯦ꯫ ꯃꯩꯔꯥꯕ ꯂꯥꯏꯖ ꯅꯪꯗꯤ? ꯂꯥꯏꯖ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯇꯩꯊꯣꯛꯆꯩ ꯃꯈꯨꯠꯅ꯫ ꯗꯥ ꯑꯩꯗꯤ ꯆꯠꯂꯒꯨꯝꯒꯦ꯫ ꯗꯗꯥꯅ ꯑꯩ MBBS ꯇꯝꯍꯜꯂꯅꯤ ꯍꯥꯏꯌꯦ꯫ ꯃꯩꯔꯥꯕ ꯁꯦꯡꯂꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯂꯥꯏꯖ ꯁꯦꯡꯂꯦ ꯗꯗꯥ꯫ ꯐꯔꯦ ꯊꯥꯖ ꯅꯪꯗꯤ ꯆꯠꯂꯣ꯫ ꯂꯥꯏꯖꯗꯤ ꯃꯕꯨꯡꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯥꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯊꯥꯖ ꯂꯥꯏꯖꯗ ꯌꯦꯡꯉꯤ꯫ ꯏꯇꯥ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯁꯤꯕ ꯑꯥꯗ ꯁꯦꯕ꯫ ꯂꯥꯏꯖ ꯕꯥꯏ ꯑꯩ ꯌꯥꯅ ꯇꯧꯕꯅꯦ ꯏꯕꯨꯡꯅ ꯁꯥꯎꯒꯅꯨꯀꯣ꯫ ꯊꯥꯖ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯊꯥꯁꯨ ꯊꯥꯖꯗꯦ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ꯫ ꯃꯩꯔꯥꯕ ꯑꯩꯅ ꯑꯩꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯑꯣꯏ꯫ ꯊꯥꯖ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯊꯧꯗꯨꯅ ꯑꯩ ꯅꯪꯒꯤ ꯁꯦꯜ ꯊꯥꯔꯛꯀꯅꯤ ꯊꯥꯒꯤ ꯁꯣꯏꯗꯅꯕ꯫ ꯊꯥꯖ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯅ ꯀꯧꯖꯔꯤ꯫ ꯗꯥ ꯃꯩꯔꯥ ꯅꯈꯣꯏꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ? ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯀꯞꯇꯨꯅ ꯍꯩꯔꯛꯂꯤ꯫ ꯃꯩꯔꯥꯕ ꯅꯣꯏ ꯆꯠꯈ꯭ꯔꯣ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯑꯁꯨꯝꯅ ꯊꯥꯖ ꯂꯥꯏꯖ ꯊꯣꯛꯂꯛꯂꯦ ꯄꯤꯔꯥꯡ ꯇꯩꯊꯣꯛꯇꯨꯅ꯫ ꯖꯣꯏ ꯀꯩ ꯍꯥꯏꯔꯛꯑꯦ ꯅꯪꯗ ꯃꯩꯔꯥꯕꯅ? ꯊꯥꯖ ꯄꯥꯕꯨꯡ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ ꯑꯥꯗ ꯆꯠꯄꯒꯤꯗ ꯍꯥꯏꯔꯛꯑꯦ꯫ ꯖꯣꯏ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯩꯉꯣꯟꯗꯗꯤ꯫ ꯅꯈꯣꯏꯅ ꯃꯤ ꯑꯃꯃꯝ ꯑꯣꯏꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯨꯕꯁꯦ꯫ ꯃꯁꯤ ꯈꯪꯅ ꯅꯈꯣꯏ ꯊꯕꯛ ꯇꯧꯀꯣ꯫ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ ꯑꯥꯗ ꯂꯩꯔꯒ꯫ ꯍꯣꯔꯦꯟꯗꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯆꯥꯁꯤꯀꯣ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯁꯦ꯫ ꯑꯁꯨꯝꯅ ꯊꯥꯖ ꯂꯥꯏꯖ ꯀꯥꯗ ꯐꯝꯂꯤ꯫ ꯊꯥꯖ ꯕꯥꯏ ꯑꯩ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯒꯦ ꯐꯖꯅ ꯂꯩꯔꯝꯃꯣ꯫ ꯂꯥꯏꯖ ꯍꯣꯏ ꯀꯥꯏꯗꯅꯣ ꯕꯥꯏ? ꯊꯥꯖꯅ ꯑꯥꯗꯅꯦ ꯕꯥꯏ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯊꯥꯖ ꯂꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤꯗꯤ꯫ ꯊꯥꯖ ꯄꯦꯟꯅꯁꯨ ꯀꯦꯖꯔꯤ ꯂꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯎꯅꯔꯨꯔꯅꯤ ꯈꯟꯅ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯤꯠ ꯌꯦꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯥꯖ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯑꯩꯅ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯕꯨꯗꯤ ꯁꯣꯏꯗꯅ ꯊꯤꯈꯤꯒꯅꯤ꯫ ꯑꯦꯛꯖꯥꯝ ꯑꯍꯥꯟꯕ ꯆꯠꯂꯝꯗꯥꯏꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯦꯛꯖꯥꯝ ꯍꯣꯜ ꯌꯧꯔꯦ꯫ ꯊꯥꯖꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯟ ꯐꯝꯃꯤ꯫ ꯆꯦ ꯌꯦꯟꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯖ ꯃꯁꯥꯗꯣ ꯋꯥꯗꯤ ꯋꯥꯖꯩ ꯏꯔꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯒꯥꯔꯤ ꯆꯠꯂꯒ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯒ ꯂꯥꯏꯔꯤꯛ ꯄꯥ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯑꯗꯨꯕꯨ ꯋꯥꯔꯕꯁꯨ ꯃꯆꯤꯟꯗꯒꯤ ꯋꯥꯏ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯑꯃꯨꯛꯇ ꯊꯣꯛꯇꯦ꯫
ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯤꯡꯖꯦꯜ꯫ ꯊꯥꯖ ꯂꯥꯏꯔꯤꯛ ꯏꯕ ꯍꯧꯔꯦ, ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯏ꯫ ꯊꯥꯖ ꯏꯕ ꯂꯣꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯀꯣꯏꯁꯟ 5-6 ꯀꯥꯟꯊꯣꯛꯏ ꯍꯩꯇꯗꯅ꯫ ꯂꯟꯅ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯂꯟ: ꯊꯥꯖ, ꯊꯥꯖ꯫ ꯊꯥꯖ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯀꯩꯅꯣ? ꯂꯟ: ꯅꯪꯒꯤ ꯆꯦꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ꯫ ꯀꯩꯒꯤꯅꯣ? ꯑꯩ ꯍꯩꯇ꯭ꯔꯦꯕ, ꯈꯔ ꯑꯝꯇ ꯁꯤꯟꯒꯦꯕ, ꯄ꯭ꯂꯤꯖ꯫ ꯊꯥꯖ ꯊꯥꯗꯤ ꯊꯥꯖꯗꯦ, ꯑꯗꯨꯕꯨ ꯄꯤꯔꯦ ꯆꯦꯗꯣ꯫ ꯀꯨꯏꯕ ꯌꯥꯔꯣꯏꯀꯣ? ꯂꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯦ ꯑꯗꯨ ꯂꯧꯔꯤ, ꯑꯗꯨꯒ ꯏꯗꯕ ꯑꯟꯁꯔꯁꯤꯡ ꯂꯣꯏꯅ ꯏꯁꯤꯟꯕꯤꯔꯤ꯫ ꯂꯟꯅ ꯊꯥꯖꯒꯤ ꯀꯣꯂꯣꯝꯃꯨꯛ ꯃꯥꯟꯅꯕꯅ ꯊꯥꯖꯒꯤ ꯈꯨꯠ ꯁꯥꯗꯨꯅ ꯏꯕ ꯂꯣꯏꯗꯨꯅ ꯄꯤꯔꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯟꯅ ꯊꯥꯖꯗ꯫ ꯊꯥꯖ ꯆꯦ ꯑꯗꯨ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯖꯥ, ꯂꯣꯏꯔꯕ꯭ꯔꯥ ꯏꯕꯦꯝꯃ? ꯍꯣꯏ ꯑꯣꯖꯥ, ꯊꯣꯛꯑꯒꯦ꯫ ꯂꯟ ꯊꯥꯖꯅ ꯊꯣꯛꯈꯤꯕ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ꯫ ꯊꯥꯖ ꯆꯦ ꯑꯗꯨ ꯊꯝꯂꯒ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ, ꯑꯗꯨꯕꯨ ꯆꯦ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯑꯣꯖꯥ, ꯏꯍꯦ, ꯆꯦ ꯄꯥꯏꯊꯣꯛꯈ꯭ꯔꯦꯅꯦ, ꯈꯨꯟꯖꯤꯜꯂꯛꯎ ꯏꯕꯦꯝꯃ꯫ ꯃꯌꯥꯏ ꯐꯥꯛꯇꯣꯛꯑꯒ ꯇꯥꯔꯤꯕ ꯆꯦ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯊꯥꯖ꯫ ꯃꯥꯅ ꯏꯈꯤꯗꯕ ꯑꯟꯁꯔ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ: ꯁꯤꯗꯤ ꯑꯩꯗꯤ ꯏꯈꯤꯗꯦꯅ, ꯑꯗꯨꯒ ꯀꯅꯥꯅ ꯏꯔꯤꯕ? ꯂꯟꯗ ꯁꯠ ꯌꯦꯡꯉꯤ, ꯅꯣꯛ ꯅꯣꯛꯇꯨꯅ ꯑꯟꯁꯔ ꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯥꯖ: ꯂꯟꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯒꯤ ꯈꯨꯠꯀ ꯁꯥꯗꯅ꯫ ꯑꯁꯨꯝꯅ ꯂꯟꯅ ꯀꯣꯏꯁꯟ 1-2 ꯅꯨꯡꯇꯤꯒꯤ ꯃꯥ ꯏꯗꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯏꯗꯨꯅ ꯑꯦꯛꯖꯥꯝꯗꯣ ꯂꯣꯏꯁꯤꯟꯈꯤ꯫ ꯊꯥꯖ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ, ꯃꯃꯤꯠꯇ ꯈꯪꯊꯤꯟ ꯊꯤꯟꯖꯤꯜꯂꯤ ꯀꯥꯖꯜꯅ꯫ ꯑꯌꯣ! ꯂꯥꯏꯖꯥ ꯐꯃꯨꯡꯗ ꯐꯣꯟ ꯃꯦꯠꯇꯨꯅ, ꯀꯦꯕ ꯍꯩꯇ꯭ꯔꯗꯤ ꯀꯩ ꯀꯦꯔꯤꯅꯣ? ꯊꯥꯖ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ, ꯃꯍꯥꯛꯅ ꯆꯩꯅꯥ ꯐꯪꯕꯗ ꯃꯃꯥꯟꯅꯕꯤꯅ ꯌꯦꯡꯕꯤꯔꯛꯇꯕ ꯑꯗꯨꯗ꯫ ꯊꯥꯖ ꯃꯃꯤꯠꯇꯨ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯚꯥꯏ, ꯍꯧꯒꯠꯇꯨꯅ ꯂꯥꯏꯖꯕꯨ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈꯤ꯫ ꯃꯩꯔꯥꯕ: ꯀꯥꯏꯗꯅꯣ? ꯊꯥꯖ: ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤꯗ꯫ ꯑꯉꯥꯡꯅ ꯌꯥꯝ ꯀꯦꯒꯅꯨ, ꯁꯦ ꯁꯣꯅꯤ꯫ ꯊꯛ ꯂꯪꯉꯤ ꯊꯥꯖꯗ, ꯊꯥꯖ ꯁꯠ ꯑꯣꯛꯏ ꯁꯣꯗꯣ꯫ ꯃꯩꯔꯥꯕ: ꯑꯗꯨ ꯄꯨꯔꯒ ꯆꯠꯂꯣ꯫ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯪꯈꯤ꯫ ꯊꯥꯖ ꯕꯨꯂꯦꯠꯇꯨ ꯊꯧꯗꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯟ ꯎꯅꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤ ꯒꯥꯔꯤ ꯊꯧꯗꯨꯅ꯫ ꯃꯣꯃꯣꯟꯁꯨ ꯅꯣꯛꯆꯔꯤ, ꯃꯥꯏꯊꯣꯡꯁꯨ ꯄꯤꯛꯇꯛ ꯇꯧꯕ, ꯆꯤꯝꯕꯥꯜꯁꯨ ꯍꯥꯏꯐꯦꯠ ꯆꯞꯁꯤꯟꯖꯩ꯫ ꯈꯪꯍꯧꯗꯅ ꯊꯥꯖꯅ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯃꯤꯁꯛ ꯈꯪꯗꯕ ꯀꯥꯡꯕꯨ ꯒꯥꯔꯤꯗ ꯇꯣꯡꯕꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯏ ꯊꯥꯖ ꯇꯝꯂꯒ꯫ ꯊꯥꯖ ꯇꯟꯖꯥ ꯆꯥꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯛꯊꯕ ꯇꯟꯖꯥꯅꯤ꯫ ꯍꯦꯛ ꯄꯥꯛꯊꯕꯒ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯛꯄꯅꯤ꯫ ꯊꯥꯖ ꯁꯠ ꯃꯃꯥꯏ ꯅꯣꯟꯊꯔꯛꯏ ꯌꯥꯝꯅ ꯊꯨꯅ, ꯑꯗꯨꯕꯨ ꯀꯥꯞꯂꯝꯂꯤꯕ ꯑꯗꯨ ꯒꯥꯔꯤ 4-ꯋꯤꯂꯔꯗꯒꯤꯅꯤ꯫ ꯃꯤꯡꯁꯦꯜ ꯍꯥꯏꯒꯠꯂꯒ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯊꯥꯖ ꯁ꯭ꯄꯤꯗ ꯀꯟꯅ ꯂꯩꯈꯠꯇꯨꯅ ꯇꯥꯟꯅꯩ, ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯂꯝꯍꯥꯡ ꯑꯃꯗ꯫ ꯊꯥꯖ: ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯠꯂꯤꯕ? ꯍꯟꯗꯛꯇꯤ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯑꯩꯅ ꯁꯣꯏꯗꯅ ꯈꯪꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯈꯣꯏꯕꯨ ꯐꯥꯗꯕ ꯌꯥꯗꯦ꯫ ꯍꯦ ꯏꯁꯣꯔ, ꯑꯩꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯐꯪꯗ꯭ꯔꯕ꯭ꯔꯥ? ꯀꯞꯂꯤ ꯀꯞꯂꯤ ꯒꯥꯔꯤꯗꯨꯗ ꯐꯝꯊꯗꯨꯅ ꯈꯜꯂꯔꯤ꯫ ꯑꯁꯨꯝꯅ ꯊꯥꯖ ꯑꯃꯨꯛ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯟꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯊꯥꯖ꯫ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ? ꯃꯤ ꯂꯩꯐꯝ ꯌꯦꯡꯕꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯁ ꯃꯦꯝ ꯍꯥꯏꯕꯤꯌꯣ꯫ ꯂꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨ ꯃꯥꯒꯤ ꯕꯦꯛꯁꯦ ꯀꯌꯥꯗꯅꯣ? ꯅꯨꯄꯤ ꯑꯗꯨꯅ ꯂꯟ ꯍꯥꯏꯔꯤꯁꯦ ꯃꯦꯖꯔ ꯂꯣꯀꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ? ꯊꯥꯖ ꯃꯦꯖꯔ ꯂꯣꯀꯦꯟ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯔꯤ? ꯃꯦꯖꯔ ꯃꯥꯒꯤ ꯃꯄꯥꯕꯣ? ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯍꯟꯈꯤꯕ ꯀꯨꯏꯔꯦ ꯃꯦꯝ꯫ ꯍꯟꯈ꯭ꯔꯦ ꯍꯥꯏꯕ? ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯊꯥꯖ꯫ ꯃꯍꯥꯛꯀꯤ ꯄꯔꯃꯅꯦꯟ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯕꯤꯕ꯭ꯔꯥ? ꯄꯔꯃꯅꯦꯟ ꯑꯦꯗ꯭ꯔꯦꯁꯁꯦ ꯌꯥꯎꯗ꯭ꯔꯦꯕꯨ ꯃꯦꯝ ꯁꯤꯗꯗꯤ꯫ ꯍꯣꯏ ꯌꯥꯔꯅꯤ꯫ ꯊꯥꯖ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯍꯔꯥꯎꯅ ꯂꯟꯕꯨ ꯎꯔꯅꯤ ꯈꯟꯅ ꯂꯥꯛꯆꯕ ꯑꯗꯨ
Ngahaktangduda ngalamba nongdolda amamba leitil nongphai amana kupagum thoklare. Thaza gari adu thaudorai hospitaldagi. Aibu mahak unadana adumak chatpa taradra. Mafam asi thadokduna. Land nahakbu mafam kaida leibage. Ai nahakbu uningi. Gari thauna pirang sintharakli. Gari adu thauduna lakle hostel tamna wakhal nungaita. Joy, lakbu lae. Ibunga, haubani. Makon kati bullet nina. Lae adum khangladawni. Ibema se, noigaka ani laine. Nanga lao hairami hairine. Nupa ani du tingak yengnei. Ibema hairakpa aduda. Ibema hairisibu. Ibema nine, nupagi saklon lauduna leiribani. Mahak na lauriba saklon na se. Nupa ani du yengnei. Thaza, kaka hoy, lakpirami. Ay dress sitang change tawjarukige. Aduga wari sinaresti kaka, yani ko. Nupa amana, hoy yani bema. Asumna hongdokpa jatki dress, Joy, maraibag thiraba ichani. Magi damak kana sulay trabani. Kuire, mana layre isisida. 12th second position yaurak pa do. Hauziki nupi mazadunine, ibungosa. Nupa amana, 12th position. Layrik suhayba, aduga pabong. Oto suthawba. Joy, nakhoisu, mahak oto thawi khangbra bunga. Nupa aduna kumai. Hoy, khangjay pabong. Joy, hona bakan ba angangni. Pandam amakhak leijaba jani magisu. Adunabu, mahak oto thauri, asuk nganna. Lairik sutamli, migi awaba uba yade. Hekta kathoi masadabu lay hairabadi. Aisu, magumba ichanupibu pamine. Layram labadi lenagadawbani mi mamangda. Nupa aduna kumai. Hoyne, hauzik matamda oiradi, magi besiri, mamana chaka inbiriba matamne. Yamna kena mauna legadaba matamsida, mahak nga tawriba matawasidi, angagpagi matawni. Joy, makata rai, aduni ibunga. Aidi, makoy amaga layriye. Makoy anise, numit tayeng bagum yengjaribani ibunga. Thaza, dress hongdok loyduna, nupa saduna amuk tuglai, tupi amaga. Joy na Thazada hangai. Nang kakahoy kaubabu, kay lege na, Thaza. Thaza, sor sang na hondoi. Babung, punsise, amuk waba, amuk nungay ba, hay na kaibirami hay. Ay gidi, maduthoktre, punsi asida taurise. Yingo babung, adubo, ay di jalani, larik tamba. Ado, ay gilayjariba sel mayamse, kay dawruni ay na. Oto layraga, kakahoy sida, tawhalamge tawbani, babung. Joy, sabas, ichagi thamoy angagpani. Nupi oibi kanana khalhaidraba thabakbu, ichana tawgi khaliba. Lao Thaza, ipa kongi laune. Joy na Thazabu, mathada chetna konchinjay. Thaza, babung, nachabu matampum na magda, tawna happy bagidamak, kaya da nungayraba ngasise. Ay butaw na hapiram drapadi, ay kipun sise. Masigi pibamda, yurak pangamlam loye, babung. Joy da kondo na kap to na hayrakli. Nupa ani adusu, sinthari, Thaza na hayrakli ba wa adu tabada. Thaza, pare babung, ay oto layro kige, kakahoy ki. Joy, jatluro. Thaza, nupa ani duda yenglaga, lau kaka, thuklase. Asumna, auto start tawduna makoy ahum yum adudagi tholakle. Nupa amana hayrai. Ibema, yay, nanggi thawna. Ngasi ay natari base, mangla tay bangla, khangsade idi. Atopa nupa aduna amuk hayrai. Nanggumba nupi kaya layraklabadi. Iramdam sa nalaybag asi, kay ginungay rakloy. Hauzik matamgi nupi singdi, nupa na pusilapa, ngay doon talay. Laygadabani, matang matam sana. Adubo, naha oiringayda,
ꯅꯁꯥꯒꯤꯁꯨ ꯁꯣꯏꯗꯅꯕ ꯍꯣꯠꯅꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯀꯩꯒꯤ ꯋꯥꯅ ꯍꯣꯠꯅꯔꯨꯅꯤ? ꯃꯍꯩ ꯐꯪꯂꯛꯂꯣꯏ ꯅꯠꯇ꯭ꯔ ꯏꯕꯦꯝꯃ? ꯊꯥꯖ, ꯀꯀꯥ ꯌꯥꯝ ꯆꯨꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯣꯇꯣꯁꯦ ꯊꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦꯀꯣ꯫ ꯅꯣꯡꯃꯒꯤ ꯁꯦꯜꯁꯨ ꯅꯨꯡꯇꯤꯒꯤ ꯄꯤꯖꯒꯦ ꯏꯕꯦꯝꯃ꯫ ꯊꯥꯖ, ꯂꯦꯝꯃꯕꯗꯤ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯀꯀꯥ꯫ ꯑꯩꯅ ꯍꯣꯝ ꯑꯃꯈꯛ ꯁꯥꯒꯠꯆꯔꯤ꯫ ꯃꯁꯤ ꯀꯀꯥ ꯑꯅꯤꯗ ꯁꯤꯟꯅꯔꯝꯂꯒꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯍꯣꯝ? ꯏꯕꯦꯝꯃ, ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯗꯤ ꯉꯛꯄꯅ ꯊꯜꯂꯔꯦ꯫ ꯊꯥꯖꯅ, ꯄꯨꯟꯁꯤꯔꯣꯜꯅꯤꯗ ꯀꯀꯥ, ꯃꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯄꯨꯟꯁꯤꯔꯣꯜ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯊꯧꯅꯥꯗꯤ ꯑꯩꯈꯣꯏ ꯊꯥꯒꯠꯇꯕ ꯉꯝꯂꯣꯏ꯫ ꯑꯇꯥꯕ ꯑꯈꯪꯕ ꯃꯤꯅꯁꯨ ꯊꯥꯒꯠꯇꯕ ꯀꯅꯥ ꯌꯥꯎꯒꯅꯤ? ꯏꯕꯦꯝꯃ, ꯅꯪꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯊꯧꯅꯥ ꯂꯩꯕꯤ, ꯀꯠꯊꯣꯛꯄ ꯉꯝꯕꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯒ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯗ꯭ꯔꯕꯁꯨ ꯊꯥꯒꯠꯇꯕ ꯉꯝꯖꯗꯦ ꯏꯕꯦꯝꯃꯕꯨ꯫ ꯑꯗꯨꯒ ꯑꯣꯇꯣꯁꯤꯁꯨ ꯁꯤꯟꯅꯒꯅꯤ ꯇꯥꯛꯄꯤꯔꯤ꯫ ꯀꯩꯁꯨ ꯊꯣꯛꯅꯗꯕ ꯑꯩꯈꯣꯏꯗ ꯏꯆꯤꯟ ꯏꯅꯥꯎ ꯐꯥꯎꯕ ꯌꯥꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ꯫ ꯊꯥꯖ, ꯌꯥꯔꯦꯗ ꯀꯀꯥ, ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯑꯁꯨꯝꯅ ꯑꯣꯇꯣ ꯂꯩꯐꯝ ꯌꯧꯔꯦ꯫ ꯑꯣꯇꯣ ꯂꯧꯔꯦ꯫ ꯁꯦꯜ ꯊꯤꯒꯦ ꯇꯧꯕꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯄꯩꯁꯥ ꯄꯤꯔꯦ, ꯌꯥꯔꯅꯤ ꯑꯣꯇꯣ ꯑꯅꯤꯁꯤꯒꯤ꯫ ꯊꯥꯖ, ꯀꯅꯥꯅ? ꯉꯛꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ, ꯈꯪꯗꯦꯅꯦ, ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ, ꯃꯥꯅ ꯄꯦ ꯇꯧꯕꯤꯔꯝꯃꯤ ꯏꯕꯦꯝꯃ, ꯂꯥꯛꯑꯒ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯅꯦ꯫ ꯊꯥꯖ ꯍꯥꯏꯔꯤꯁꯤ ꯁꯣꯝꯅ ꯄꯤꯗꯕ꯭ꯔꯥ? ꯊꯥꯖ, ꯃꯥꯅꯦ꯫ ꯍꯣꯏ ꯐꯔꯦ, ꯄꯨꯕꯤꯈ꯭ꯔꯣ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯊꯥꯖ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯒꯥꯔꯤ ꯑꯃꯃꯝ ꯊꯧꯗꯨꯅ ꯖꯣꯏꯍꯣꯏꯗ ꯂꯥꯛꯏ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯈꯟꯖꯩ, ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ? ꯀꯅꯥꯅ ꯂꯩꯔꯝꯂꯤꯕꯅꯣ ꯑꯣꯇꯣ ꯑꯅꯤꯁꯤꯗꯤ? ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯂꯩꯖꯒꯦ ꯇꯧꯔꯒ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯨꯝ ꯌꯧꯔꯛꯏ꯫ ꯁꯨꯃꯥꯡꯗ ꯑꯣꯇꯣ ꯑꯍꯨꯝꯗꯨ ꯊꯝꯃꯤ꯫ ꯖꯣꯏ, ꯂꯥꯛꯑꯕ꯭ꯔꯥ ꯊꯥꯖ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯣꯇꯣꯁꯤꯡꯁꯦ꯫ ꯐꯖꯕꯅꯤ ꯄꯥꯕꯨꯡ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯕꯦꯝꯃ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯊꯥꯖ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯈꯨꯝꯃꯛꯏ꯫ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯅꯤ꯫ ꯄꯥꯕꯨꯡ, ꯅꯆꯥꯅ ꯅꯣꯡꯃꯒꯤ ꯐꯪꯖꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯇꯨꯡꯁꯤꯟꯖꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯍꯣꯝ ꯑꯃꯈꯛ ꯁꯥꯖꯕꯅꯤ꯫ ꯍꯣꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯥꯕ ꯂꯣꯏꯔꯛꯀꯗꯧꯔꯦ꯫ ꯄꯥꯕꯨꯡ ꯑꯃꯗꯤ ꯀꯀꯥ ꯍꯣꯏꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯖꯣꯏ, ꯇꯧꯍꯩꯗꯦꯅꯦ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯌꯦꯡꯁꯤꯜꯂꯣꯏ? ꯏꯆꯥꯅ ꯁꯥꯔꯤꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ ꯃꯕꯨꯡꯒꯤꯗꯃꯛ ꯅꯁꯥꯅ ꯇꯥꯟꯖꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯍꯣꯝ ꯂꯤꯡꯈꯠꯂꯤꯕ, ꯃꯁꯤꯕꯨ ꯇꯥꯏꯕꯪꯗ ꯇꯧꯕ ꯉꯝꯂꯤ꯫ ꯏꯄꯥꯗꯤ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤꯅꯦ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯐꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯂꯣꯏꯅ ꯇꯧꯒꯅꯤ, ꯁꯤꯟꯒꯅꯤ ꯍꯣꯝ ꯑꯗꯨꯁꯨ ꯆꯥꯎꯈꯠꯅꯅꯕ꯫ ꯏꯕꯦꯝꯃ, ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯍꯣꯏ ꯀꯀꯥ, ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯑꯣꯇꯣ ꯑꯗꯨ ꯊꯧꯗꯨꯅ ꯑꯆꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯊꯥꯖ ꯆꯠꯈꯤꯕ ꯃꯈꯣꯏꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯍꯔꯥꯎꯖꯔꯤ꯫ ꯖꯣꯏꯁꯨ ꯅꯣꯛꯆꯔꯤ ꯃꯇꯧ ꯑꯗꯨꯗ꯫ ꯊꯥꯖ, ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ, ꯊꯦꯡꯂꯦ꯫ ꯖꯣꯏ, ꯊꯣꯡꯂꯨꯔꯣ꯫ ꯀꯔꯤꯅꯣ ꯍꯟꯗꯛꯇꯤ ꯂꯥꯏꯖꯁꯤ ꯐꯣꯟꯁꯤ ꯃꯅꯥꯀꯣꯡꯗ ꯌꯥꯝ ꯅꯞꯄꯤꯀꯣ, ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯥꯔꯔꯣꯏꯀꯣ꯫ ꯊꯥꯖ ꯖꯣꯏꯒꯤ ꯋꯥꯗꯨꯗ ꯈꯨꯝꯃꯛꯏ꯫ ꯃꯃꯥꯟꯅꯕꯤꯒ ꯁꯥꯟꯅꯔꯤ ꯑꯣꯏꯔꯝꯅꯤꯗ, ꯐꯈ꯭ꯔꯕ ꯑꯩꯒꯤ ꯏꯇꯥꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯥꯕꯨꯡ꯫ ꯖꯣꯏ, ꯍꯣꯏ ꯍꯣꯏ, ꯑꯗꯨ ꯑꯣꯏꯔꯕꯣꯏꯗꯤ ꯐꯩꯗ꯫ ꯊꯥꯖ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯀꯩꯅꯣ ꯌꯥꯝ ꯀꯦꯊꯔꯝꯃꯤꯅ ꯉꯁꯤꯗꯤ? ꯅꯪꯗ ꯀꯦꯕ ꯌꯥꯕ꯭ꯔꯣ? ꯑꯩꯁꯨ ꯀꯦꯗ꯭ꯔꯗꯤ ꯀꯩꯅꯣ, ꯉꯁꯤꯗꯤ ꯃꯥꯟꯖ ꯃꯍꯥꯛꯇꯣ ꯎꯖꯔꯨꯈꯤꯒꯦ꯫ ꯋꯥꯒ ꯌꯥꯝ ꯂꯣꯠꯂꯤꯅ ꯃꯤ ꯃꯆꯥꯗꯤ꯫ ꯂꯥꯏꯖ, ꯂꯣꯠꯇꯦꯗ, ꯃꯔꯨꯞ ꯃꯔꯨꯞ ꯇꯧꯔꯝꯕꯗꯒꯤ ꯁꯥꯏꯗ ꯑꯣꯟꯊꯈꯤꯕꯩ ꯋꯥꯅꯤ꯫ ꯑꯩꯁꯨ ꯀꯃꯥꯏꯅꯅꯣ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯊꯥꯖ, ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ, ꯎꯅꯖꯔꯨꯔꯣ꯫
ꯉꯥꯏꯖꯔꯝꯃꯒꯦ ꯑꯩꯈꯣꯏꯁꯨ꯫ ꯂꯥꯏꯖꯅ, ꯑꯗꯨ ꯊꯥꯖ, ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤ ꯍꯥꯏꯔꯣꯔꯥ? ꯊꯥꯖꯅ, ꯍꯣꯏꯅꯦ, ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗꯒꯤ ꯅꯤꯒꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯍꯥꯏꯈꯤꯗ꯭ꯔꯦꯀꯣ? ꯂꯥꯏꯖ, ꯑꯁ, ꯑꯩꯕꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ? ꯑꯗꯣ ꯚꯥꯏ, ꯑꯩꯅ ꯎꯅ ꯆꯠꯇꯣꯏꯁꯦ ꯅꯨꯡꯁꯤꯅꯕꯗꯤ ꯅꯠꯇꯦꯀꯣ, ꯃꯥꯅ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ, ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯊꯥꯖ, ꯍꯣꯏꯗ, ꯏꯌꯥꯗ ꯌꯥꯏ, ꯐ꯭ꯔꯦꯟ ꯑꯣꯏꯒꯦꯔꯥ ꯁꯥꯏ ꯑꯣꯏꯒꯦꯔꯥ, ꯑꯗꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣꯗꯅ ꯚꯥꯏ꯫ ꯑꯁ, ꯑꯗꯨꯕꯨꯔꯣ, ꯍꯥꯏꯒꯦ ꯇꯧꯕꯒ ꯃꯈꯥꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯏ꯫ ꯊꯥꯖ, ꯑꯁ ꯀꯅꯥꯅꯣ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ ꯃꯈꯥꯗ? ꯚꯥꯏ, ꯑꯩ ꯃꯈꯥꯗ ꯑꯃꯨꯛꯇ ꯀꯨꯝꯃꯨꯈꯤꯒꯦꯀꯣ, ꯅꯪꯒꯤꯗꯣ ꯐꯖꯅ ꯍꯥꯏꯔꯣ ꯀꯣꯟꯅ꯫ ꯀꯦꯊꯔꯣ ꯃꯆꯨꯝ ꯇꯥꯈꯩ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯁꯦ ꯀꯌꯥꯝ ꯐꯖꯒꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯂꯥꯏꯖ, ꯍꯣꯏ꯫ ꯑꯁꯨꯝꯅ ꯊꯥꯖ ꯃꯈꯥꯗ ꯀꯨꯝꯈꯤ꯫ ꯂꯥꯏꯖ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯥꯏꯕ ꯉꯝꯗꯅ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯗ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯗꯥ ꯃꯩꯔꯥꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥ? ꯀꯞꯆꯔꯤ ꯂꯥꯏꯖ꯫ ꯁꯣꯝꯗꯅ ꯊꯥꯖ ꯃꯈꯥꯗ, ꯀꯅꯥ? ꯅꯨꯄꯥ ꯑꯃꯅ ꯆꯤꯊꯤ ꯑꯃ ꯂꯥꯛꯄ ꯑꯗꯨꯒꯤ ꯄꯤꯔꯝꯒꯦꯅ ꯇꯧꯕꯅꯦ꯫ ꯀꯅꯥꯒꯤ ꯆꯤꯊꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯈꯪꯗꯦꯅꯦ, ꯏꯕꯦꯝꯃꯒꯤꯅꯤ ꯍꯥꯏꯔꯤꯅꯦ꯫ ꯊꯥꯖ ꯍꯥꯏꯔꯤꯁꯤ ꯏꯕꯦꯝꯃ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅꯦ, ꯀꯥꯏꯗꯒꯤ ꯊꯥꯕꯤꯔꯛꯄꯅꯣ? ꯈꯪꯗꯦ, ꯏꯕꯦꯝꯃꯁꯦ ꯁꯥꯏꯟ ꯇꯧꯁꯤꯟꯕꯤꯔꯣ ꯁꯤꯗꯩꯗ, ꯐꯪꯉꯦ ꯍꯥꯏꯕꯒꯤ꯫ ꯊꯥꯖ ꯆꯤꯊꯤ ꯑꯗꯨ ꯄꯥꯏꯔꯦ, ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯁꯥꯏꯟ ꯇꯧꯁꯤꯜꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯗꯨꯗꯤ ꯆꯠꯆꯔꯒꯦ ꯑꯩ ꯑꯃꯨꯛ꯫ ꯍꯣꯏ꯫ ꯆꯤꯊꯤꯗꯨ ꯌꯦꯡꯅ ꯀꯥꯈꯠꯂꯛꯏ ꯃꯊꯛꯇ, ꯀꯥ ꯌꯧꯔꯦ꯫ ꯂꯥꯏꯖ ꯀꯦꯅ, ꯀꯅꯥꯅꯣ ꯚꯥꯏ ꯂꯥꯛꯏꯗꯨꯕꯣ? ꯊꯥꯖꯅ, ꯈꯪꯗꯤꯌꯦ, ꯑꯩꯒꯤ ꯆꯤꯊꯤ ꯑꯃ ꯂꯥꯛꯑꯦ, ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ꯫